Hello, good morning. Northeast Window-gi news analysis-da mayam punamagpu taramnakchari. Ngasi pausesingda phongba pau khara khananabagidamagta aikhogi studio sida lengsinduna laibiribasi oja Dr. Yengkokpam Dhakeshwor, author and columnist ni ojabu taramnakchari oja. Thagachari. Oja ngasi gi pausesingda phongnabada aikhogi May ahumgi lising aniga kunhumdoidagi horaklaga hauzik tha kunhumdoi changsalak manipur gi sanglaba lana sigi manungda ahanba oina lebak asigi khwaidagi wanglaba while sang oiriba Supreme Court of India gi just tarukna manipur da laktuna tongan baching amasung tamgi relief camp ta changjafam lauduna lerakliba mioisingi fibam yengsinba makoida tengbang potlam sing khusinaba yauna makoida mathau taba legal aid amasung humanitarian assistance sing phanganabagi pandam da ikhoigi state asida ikhoigi just taruk lakpigadori haibani March 12 da oza lakadoriba khongchat asida ikoina kari proposal sing tahuba yaba leibage aduga khongchat asina kari impact leiba yabage haibado oza gi oiba mot phongdopi oza ahan maktada Northeast Window television gi ayuki news analysis miyang tawiru punamapu ikonona kurumzari hauzik manipur da lagi waruishan amagi purakpa chapchaba waruishan ama purakpa ngamdana leiriba conflict haiba tareko asigumba conflict situation asi akoina manbagi wani magi umaga thamoi nungda mai wena saaga leiriba potneba masigi potse adada masidaida legal system amagi India gi wena dei khwaidagi wangaba Supreme Court ki judge tarukna saba delegation team mana koi manipur da laga moi high court ki function namagi lakpani madudaida magi displaced persons sing hai tareko mayu makai leitaba internet koi magi conflict sina maram warakan sidaida mayu makai thadoktana chela aba relief camp da lairiba kaidorba mayam sing asi da unaraga mafam khuding makta chatlaga unaraga khoigi hairiba mayam sing asi yengchandana makhoigi awatpa makhoida legal aids kari piba yaba ain gi oiba kuthangdagi khongthangdagi lokhla kanda hariba lusanba yaba miyeng ama makoi expert ni ko sigi maram sida moi Supreme Court gi judge singjagi hena koina expert ne na haiba yatre makoi highest top keno da leiraba makoi gi keno ne makoi authority ne ko legal gi matang dadi haitare makoina haiba version sina aroiba ain wonduri mi leba gi sanaba ko madugi potu daida makoina laaga yengchandana hariba humanitarian assistance piba kotpa kaidobo mayam singa se yam phaba khongthang amani mai pakpasu oisanu haina khalli porakani na khalli adada nuaitaba amadi Chusanpur district bar association na Chusanpur da sangpadadi thingi haibo phamama leirise sai sidadi atai organization kotu na dagi de aduna civil society haitare ko na thingi haibududi amarom dabu khara mai keno mane na khalle ko aduga ain gi bar association haibusidi legal practitioner sing gi geno ne bo adu ain haibusidi zat bijat naiba yaba na te ko zati bijati dharma naiba yaba na te magi ain gi interpretation du yengadam ne madugi work tawriba kambu sing aduna judge sangakpada thingani haiba wa sidi ai sai sida makhoi gi service to makhoi na tawriba makhoi gi professional ethics hai tare ko makhoi gi service gi ethics su karawai chakhra gi haibuse yamna sentimental si iman gre koi gi ain dabu koi na jati naiba group naiba kangrup naiba wari bobu ko sugumba mayam singa se masidi tawhiba thabak nate aduna judge haibusidi madi koigi mangonda di tonganba magi ainduna madi pullaga aindu yaw potu gadang mai wak tawgadam neba mana aindu smai tawgadam ni hana interpret tawu yaba nateba ko ain sing adu de mi leiriba kaino sing adu chatla kandu tawgadaba judge sing gi kari gi mathau sing adubu ain gi thabak tawriba makhoina changakpada thingani changakpa yaroi haiba taragadi waji karai da no masat khre mi singsi loima emotional sentiment na koi gi keno da sat khre mai ethics professional ka loina ma kaw khre no makoi sing asigi mathakta aina thaman janing badi asigumba judge na lakpada thingani haiba changba yaroi hariba bar association se masi
gi mathakta Supreme Court ki maikaidagi kari kari sumaina version thokpasigi mathakta hairiba association adudaida hairiba kaino adudaida kari kari thabuk makoida intervention haitare ko makoi kamai bhap tan gadage amadi makoi na tawriba madu karmaina response tawgadage haibodo adusu adom do oina ai hena focus piningi masigi posi leitaragadi ain gi mi judge lakani haibada bu meitei ama yawi aduna sangba yaroi meitei judge sangba yaroi haragadi magi posidi kainoma da sat khrebo ko judge haiba dudi mana magi lariki laisugi magi hona jarubagi mai kainogi ojarak pai wani adu Supreme Court ki judge meitei misan oibi yadi hairadi leiba asidi adu kari no ba tawduri ba pot siboko adu gumba magi mentality मैम सिंह अदो अतई अतई दि सिविल सोसाइटी ऑर्गेनाइजेशन सिंह ना कहीं हारे पदी खंग दबदी कई दिगी माई सेंटिमेंट हाइबने हारेगसु बार एसोसिएशन मक ने हेक मसी हाइबसिदी मसी तो होइदब तब अमनी अदुना मसी की वर्जन थोलई बसे मसीदैदा हाइरि बजर सिंह असिदगी करी करी एडवाइस तौरकदगे हाइबदुसु अखोई येंगो मथौ ताई अदुगा सुमाइना सुम लेरगदी लेबा असे शांति ओइना हंजलपु वाफमदी हुजि अखोइना याम मी सामी हाई तारे को माने हम कन होनरसु अम तौरसु मरमदी मागी प्रोफेशन दु लेरिबा मी खंगै खंगाबा मी मयाम सिंग पुले सेंबा एसोसिएशन दुना बोक्सी की बाजन जी थोगदी लेबाक सी की फिल्म सिदा सुप्रीम कोर्ट की जज लखाला आजु अमला आजु हुजिक लेरिबा पोसे याम अरु फिल्म अमदा दुम लेरियना अखोइना वन तोसी लौब ताय थागचरी होजा अदुगा अखोगी हौखिबा निंगथौकाबा मार्च 13/2025 सुप्रीम कोर्ट ऑफ इंडिया के चीफ जस्टिस संजीव खन्ना लुचिंगबा बेंच अमना मणिपुर नागालैंड आसाम अमसुंग अरुणाचल प्रदेश की डिलिमिटेशन की थबक था अहुंगी मनुंगदा लोइसिनबा यूनियन लेंगाक्ता डायरेक्शन पीख्रे हाइबा पाव अमा थेंगरिजा अखोगी कईगुंबा अखोगी सुप्रीम कोर्ट ना मणिपुर नागालैंड अमसुंग अरुणाचल प्रदेश की डिलिमिटेशन असी था अहुंगी मनुंगदा पांथोकनबा खंगहनगिबा मतांगसिदा अखोई करीगुंबा डिलिमिटेशन से ओइरकपा तारगदी करी करंबा मौंग फिबमदा ओइबे याय हाबदो ओजागी ओइबे फुंदोकबे बेसिकली डिलिमिटेशन हाइबसे मागी खोगी खोई गवर्नमेंट की प्रोसीड्यूर अमनेबको तौदबा यादबा माई मतंगी मतुंगिना कॉन्स्टिट्यूएंसी की लेरिबा पॉपुलेशन हेंगलपगी मतुंगिना माई रिप्रेजेंटेशन हेंगलप कोकलप कइदो मयाम लेरिबको सही तरा तरागी मसी लेरिबा पोट मयाम सही माई बेस अमदा माई तौरगा तौगदोइनेबको दा मरुइदी डिलिमिटेशन हाइबसी लापकांदा अखोगी मणिपुर असे सही याम सांगना अखोगी इंडिया की लेरिबा पोट असिदा मणिपुर की डिलिमिटेशन से 1972 की डिलिमिटेशन अदुगी मतुंगदगी दिको हुजिक मणिपुर द डिलिमिटेशन सी तौद्रिबनेबको अदुना मसी तौरकनबो होनबा काना सिदेदा पॉपुलेशन हाइबसी मरु ओयबा पॉपुलेशन द बेस तौदोरिने डिलिमिटेशन हाइबा पोट खुदिमकसे अदुदा लूरिदी हौजिक मणिपुर की सेंसस से इशू जी साइसिदनेबा सेंसस से करंबा ईयर की करंबा बेसिसता हौजिक की इरांग असिसु हाइरिबा सेंसस अदुगा मैलेनबदगिनेबा लाइबा इरांग मयामसिंग आदि खोगी कैनो से खोगी खोगी अननेचुरल ग्रोथ ऑफ पॉपुलेशंस को सम पार्ट्स ऑफ द मणिपुर द को सी ग्रोथ तौरे खोले अदुना सी तौबो कोपा अदु अदा मयाम लाइव सिदगी इलीगल इमिग्रेंट संग ए अदगी अदु तौरे अदा तौरे हाइबो मयाम पुनमक्से पॉपुलेशन की इशू नेबा अदा मणिपुर की 2000 खोगी होजिक 2020 का 5 यौरे को 2000 मणिपुर की खोगी सेंसस से होजिक चई तरा तरा की पांगथोकपा सेंसस सी पांगथोकपा ngamdadana 2011 की सेंसस टुडेदा बेस होजिक 2021 की सेंसस सी मणिपुर दा पांगथोकपा ngamdana लेरी होजिसे को लाल लाखपा खोटपा कैदौबगा सर चई न कोरोना कोरो लाखपा खोपा कैदौ बेसिस से करंबा सही की सेंसस दा बेस तौरगा डिलिमिटेशन तौगदौरी नो हाइबा इशू सिदनेबा मणिपुर दा डिलिमिटेशन कई थेंगदरिसे अदुबु तौदबदी यादबनी ना सुप्रीम कोर्ट की डायरेक्टिव की मतुंग कनोदा करी लौखलक सेंटर ना करी लौखलकदगे हाइबदो मदुदे अखोई येंगबा ताबनी अदुगा इशूदी हाइरिबा इशू से यामना क्रिटिकल ओइबा यामना माई केनो सी याम वांगबा पोट अमनेबको होजिक मणिपुर थोइबि इरांग सिसु हाइरिबा सिगा मरी याम लेनबा पोट अमनेबको
aduna masi heta tarai lobi aroi Supreme Court na high riba pot asisu magi thengdharaiba magi legal lapses lakpa constitution crisis lakpa leidana ko magi tawgadaba sahi aduki matungin tawgada mayam sing adu magi leiba asi ain rule of law satle haiga law du sum electradi rule of law leibagi athal electre dana ko aduna magi directive am lakshabani tawhum togo poni tawdabi adaba adra center na kari haina response tawri aduga people sing akhoi gi manipur gi miyamna amadi leiriba Arunachal Pradesh ki leiriba sigi Assam gi leidana ko sigi leiriba hairiba khoi delimitation asi deida effect tawgadoriba masida yawgadoriba leibak state sing ase masigi praja sing sigi kari kari response la I habado adu jo khoi yenghiba tabani aduga afaba hairiba keno se magi tasing na hairabadi yam neat and clean noiba census ama leitana delimitation tawba haibase masidi yam aruba pot amane ko adu crisis leigani adu leina ba solution ama su leiramgani adu solution du kar mai lake haibadu dagi solution nena puthoraka problem henduribra haibasi ju koi khana ningai oiba nena ningai oiba pot amani aduna sai area se sima thoni nadaga sima tawrani haibase hektamak luba maramdi punamakshi population da base tawba pot ne population haibasi ne problem se hojiki world gi oiba issue punamakshi population asiga adi anything whatever America gi oro Japan gi oro China gi oro India gi oro Europe gi oro haiba punamakshi population asiga mai ne pot ne ko adana population haiba pot asi amlu poni adana population gi magi basic structure ama haiba chap chaba pot ama masi gi kanu si karawai da basis warga tawgodoi no haiba poto madu gi wahang dune bo hojik leinari bo wahang si ai tan hangoi mate manipur miyamna leriba masina delimitation sina effect tawgodoi bo mayam singa sina hangnari ba wahang singa se asine bo asi problem ngada doyam daga ding hana loirane delimitation khangde ama ei thar iba legal da akai bala iba kholi ba khade mayam punamak se haiba population asigi nakhai sengdaba sayet na ba mayam ama leiba asina ne bo adu hojik thoi birang du sum aduga yamna mai na pot amani punamak ki horofam oibanina masigi pose tang section na yengwa masangi aduga kari response tawrke haibado adu da akhoi namu mani hariba area sina kari response tawrike haibado adu tam ko yengwa tam right thagachri uza aduga mathang da lak janing badi khoi gi mamang da so March ki 18 da khoi gi Home Minister Amit Shah ki order ki matungin na free movement se ekhoi Manipur ki maru oiba lambi sing amadi national highway sing da free movement lai halu haiba gi khongthang da chathakraba matung da ekhoi gi ta numit adugi free movement ki matang se da su ekhoi gi mafam kya da ekhoi gi disturbance kaya ama laktuna kaya toy amang atana chingba mayam am thokraba matung da ekhoi gi amuk ekhoi gi MP Bimol akoi jamna amuk union lengak ta ekhoi taksin ki bawa fam da national highway sing da free movement taw halu athing ba pi bus sing gi mathakta action laukhalu haina mahna phongdoki oza kari gumba ekhoi gi free movement se lehen ge hai hen effective oi hen ge hai tar gadi kari karamba steps sing laukhatpa ya ba ge do oza na phongdokpin free movement leiba amagi manungda leminaraga chatpa yade aina sangba yade nang sang leiba amda aina brahmada natraga America sake targadi lamdugi aina magi makhada sakadabane bo adu India haiba leiba asi mafamdadi aina sake haibada any lambi ama sapada kanamta disturb tawbi yade masi agi basic right ne fundamental right ne bo aduga adu maksu nataba Manipur gi manung sina Manipur masa sing na chatpa yade haiba posiju angakpa ubadro amane ba leiriba pose masigi pot ase yam thuna masidi reso to hongadabani ama to hongadabani masida tangai phadaba mijas kudimakse hojik leriba lenga asina hojikti pia lere ko pia gi matamni hojikti president run chalai bani adon leriba security force sing asina any kind of disturbance haitare ko leriba mayam sing mine se disturb tori mayam sing ase masidi anyhow bulldoze tawraga anyhow bulldoze tawgadabani disturb tawbagi ko madugi pot ain mayam lerangani moi protection tawnanaba haduga maram warka da hariba pot asida disturbance holiba kolli mayam punama asidi leriba lenga asina leriba magi pia gi sasana asina mai keno do khoi namdana mayam punama se leno honagani adu itagadi madu lehen mangam dagadi pia lebagi su atha leitre lenga lebagi su atha leitre lebak se lawless oiba haiba fiam du da adumak adum leiraga fiam da leiriba pot se masi sahi sang thayam sele sahi lomda lan gre sahi ani thakulum doi natra hayi hangsit April May sida sahi ani pharane boko 2 year celebration yaudore boko ana sigi pot se yam heman gre
aduna leriba potsi miyoibagi marka to program ni na mai pen da bakaido mayam da ngani dainaraga su haiba pot asidi yam thuna masi suppress to wam sangi aduna tragadi lebak sigi leriba kaithariba punamakse sum henjala pui phim da lakani anai thamse थागचरी ओजा अदुगा मखा ताना अखोगी कुकी सिंगना खुंदाबा मफम सिंगदा हारिबा अखोगी यूनियन मिनिस्टर अमित शाह की फ्री मूवमेंट थौसिल याबा ngamlo haina chathakhiba matam kaktaba shutdown khongjang manungda churachandpurda mar amasung jomi gi marakta su khut thokna khibagi paw su phangli oja irang na maram oiraga अखोगी churachandpur district hospital gi thabak thoram sing su lepkhre aduga tuibong da leiramba kuki sing paktakna na paite sing na tanthokre haiba pause tongan ba source sing da dum phongli hatare oja oiriba phibam sidana kari haibini mi bagi marakta khana chaina ba thokpa haibase issue tongan tongali mamangi discussion amada su kaiti paite ga kuki ga khanai haiba poche masi mi meam mamangda su 1990 ga 7 ko adu su thokna mi meam si mina meam thokre kuki paite irang haidana ko hojik su haiba potugi mai kaining chit lehobadu madu loida badune aduga maitai ga lairiba conflict se siga muksu climax mai dimension se um khena gane haiba pon mu se sidadi amuk tongan ba pot amane ba yengna khode ko se group intra group ko inter group mayam am lei gre ba si mayam sing se aduna lairiba posi akhoigi manipur gi apunba se sona kanda aigi yumdhangna baga aiga phunare thang paidan hatnare haidana su laikai du da topa kanagumba amana laikai gi interest da mai laktar gadi akoi amuk pulna amuk tholakane buko adagi di amuk se laikai amaga khanare haire se buko laikai duga apunba khana targa su akoi gi leibak sida lan lagadi laikai khanari laikai ani du na amuk punna amuk lan lai bodugi mai gi dong lepakane buko anumai tawdana sidi inter leidana ko si mayam leigre adu makoi gi basic issue du kari no haiba koina khangdabani na ko magi saba thungda beda lamuna beda ni lerongani mai pen da mayam ko ade haiba sing asiga khoigi thoiba huji ki irang haitare ne ko mitei kuki haigera ama haigera sigi mayam sing ase ai sigadi thoina mari leina slightly sigi issue sigadi yam ka hena punjan na ba oira moina kali moi gi hanagi all kanoma khoigi ariba mokoi gi support mayam leiri ko paite kuki manungda intra conflict haitare ko moina kuki ne haijan bada khoi kuki nate khoi di paite ni ko khoi di mar ni khoi di jau ni khoi di sinte ni gangte ni ralte ni adu ni adani haiba mayam leiri ba sigi mayam sing ase masigi leiba magi intra conflict mayam leyo ko haiba mayam sing ase sigi mayam sing asigi manungda sanna tholokpa pot oigani hana lawi makoi gi su ariba pot ni aduga hojik lariba pot siga hektamak area amada sini haidana koin heta masi lakshanna base masi langani hana aidi khalli aduna masi khana ba habasi makta aigi motadi afaba su khana haninjade adu khana ba habasi afabamta phal phangde afabamta oide aduna maram warkan sideda hojik haiba posing ase mojo dum solution ama lakani adum mangna heta akoina yamna sidani hana comment bisan ba adu tokshan base masi ju tokon janing de aduna sigi pot ching ase khoi yam aruba manipur gi pot ni masak mayam ama masi nainaraga leiri pot amani aduna si adum thokani human gi keno sideda adu thoiba sina khoida afo politics su oiro matam koina manipur da thokliba conflict ase ke asukoi raba matam haiba tare tha kunhumdoi fazil lakadawraba asida ikoi sigi marakta mamangda ikoi mayam sina ikoi manipur sida ikoi prime minister se amutang di lakpiyo lakhaning bagi matang mayamam laikhrabani adubu kyarak lakhidraba matungda ikoi thajaba yaba wangba thak ki pau source amana haibada ikoi manipur da laibak asida haibitare prime minister narendra modi asi manipur da laklaba yai haina phungdorakli oza kari haibining oza honorable prime minister na manipur da lakpa haibase atopa maram amagi lakpa taragadi ko irang siga mail da maram amagi su oram bayai karigumba mana irang siga mail da maram amagi lakpa oiraba
mana wa ngang matamda tholiba irang sigi matang do wa he bu palamoy bu kari gu leina ra wa la pata ga irang sigi mai lena wa la ba mana haiba wa tu da adum bulldoze tawrane maram di he is the last person ning thau ne bu ko magi wat china last wat ne ba mai wat chi hong ba ya de aduna mana handagi ngang krise mana kari haina haiga dage kari haina solution ama leiga dage haiba posi magi mana ngang khar ga hongdok pa yadabani na ngangu ba yadaba tanja ama gi phibam da ama mayama tharaga leiri bane maram di problems human gi problem ni ko adubu mana kari gumba asamu uraba shimana di aina tawrage na khallaba aduda dum manipur thugai bra thugai da bra ko kai bra irang si any situation amada mana haibasin aroi bu oineba atai na haibadi mana shamdok piyai sadok adu prime minister na haibdi kanam tana mai shamdok piya dre mamdi maji akoi gi leiba asigi supreme authority ne bu mana haigi bu wat to shamdok piya da bunina adu aina hujik thamjaningi se prime minister na kariguma manipur da laaba lakpoduna irang siga mai lakpo oramaba mana haiba watu da dum lambi du sakhrani aduga karigumba irang siga mai lendana lakada oramaba adu irang sigi matangda mana wangang do wahe bo palamoy masi madi ai strong belief aduga khoi thoram amada khoi manipur gi legislative assembly speaker yauna MLA tarahumdoi ga saruk yamina kiba thoram amada khoi gi speaker yauna MLA tarahumdoi gi manungda amana athuba matamda CM oiraklagani haina MLA Rameshwar na phongdok kiba wafam khak thengnari oza wafam ase kadai phoba kamaina yengbe oza kari habining kadai phoba le pose manipur da le se PRC animated suspension haiduni ko hangalak pa yari ba assembly se kwasi moi se khoi gi hengala su yaba sigra su yaba tha taru ki matung dagi di mo khoi se adum moi se assembly se dissolve taw khraga ko no lei khrani aduga vote taw se ma tong ma constitution gi interpretation me am thola ne bo dai du da hausibo ki oina di assembly sing ase speculation ngak ni MLA sing si animated suspension da leibani na any MLA ama leiba asigi na si minister dum obi yai ko MLA natra bawda center na mi ama hata pick and choose da si minister hata happy yai adu thataru ki manungda masi elected person amu ogedabani constituency amadi elected person amu ogedabani haiba magi provision du leiraga su leibu leige de si minister si MLA sing si natra su moi traum du gi manung natra su among the BJP MLA or natraga any person of the Manipur ko karai de no ma heta mai constitution nam ayaba po ne si minister ma heta create to bai si aduga magi to wudu ma hana elected oidraga na magi kano du da thataruki manung da ma si MLA oigadaba and then floor da ma si mapanganda ma si mai pakadaba adugi potu wa ne aduna sideda ka jukana ningai leite mai magi speculation haidu ne si hoi thagachari oja aduga loishalak padar khoi nongpok lamdam state manipur gi senthum gi phibam phagat hanaba pangba yaba mateng punamak center na pangani haina union finance minister Nirmala Sitharaman na phongdok kibaga loinana irang na sokhalaba manipur da mahausa gi phibam hanjin hanaba center ga chapchaba firep lai haina su phongdokre aduga lebak asida amaga manadaba gi phibam leramba sing hantarakle amadi khamthengna lairaba haibadu lehandaba ngamle haiba wafam thamladuna opposition na modi government ki make in India scheme bu yaning da phongdok tuna ngangba react tawbaga loinana scheme asina leibak asigi sentum gi phibam phagat hanbada mateng pangi haiba wafam su thamge maru oina mahakna ekoi gi finance minister Nirmala Sitharaman na phongdok piri se yamna confidence oina manipur da santi purakna ba lenga ki chapchaba phirep lei haiba dune oza wafam asida kari habining oza lenga ki chapchaba phirep lei ba haiba leibam thokpon lenga adu lenga ama leibagi niyom ama lenga ama leiba hai silebak tu ing tappa purake welfare of the people ne ka hujiti concept se ngawai gi matam dagi concept welfare state ena ko ye concept welfare state se state is for the welfare of the people haibaneba not for the exploitation of the people ko praja sing asibu magi authority aduna ruler sing aduna exploit tawna bagi da mute state link mo nateba praja sing asigi welfare gi da makta state asi link baneba ko masi kan welfare state hai welfare state hari sineba
मसी कंसेप्ट से डेमोक्रेसी लापा पीपल्स की मागी रिप्रेजेंटेशन लाइफ लेदना को मागी एक्सप्रेशन फ्रीडम अदु अदा मयाम लापा हाना एनार्की लेरंबा मोनार्की लेरंबा मयाम सिंग अदु तौरका नंगसीदगी सही या चामई मांगद लेरंबा अखोई लेंगा निंथौ मई मखाद लेरंबा लोइन मुक तौरका पीपल की मागी वोट तौरक्तना इलेक्शन डेमोक्रेसी लापा अदुगी खोगी मागी मधुगी एजेंडा दुनेबा अखोइना वेलफेयर स्टेट ना मयाम हाइनरिसे बेसिकली हौजिक लेरिबा पीपल की माइंडसेट से कयाम होंगगे हाइदी रूलिंग क्लास से काखिबगा मागी लेरिबा हानगी वेलफेयर स्टेट कंसेप्ट मा मसागी लौथोकपा ngambra ngamdabra haiduna wa amanebako adubu basically welfare state haibasidi state ama lingisi welfare of the people ni magi welfare duna interpretation dur prajani yabi yadabun amani na ko lenga santi hanjalakpa kolakpa du ada haibasi manipura lenga amagi ling hojidi president nu leibane center na direct union akhoi budget pawda parliament ta putho khana grabani dana ko aduna mana mateng pang kolakpa pangdana di center leiba leiba amagi awana tara matamda leiba magi pot aduna mateng panga loisana bu khona dragadi kana lagadi hona bini state amagi leiba union state amada pim patre na hai taragadi so hai taragadi magi leiba union government aduna haibadi india ise akhoi gi union of states ne bu आइबा एनी स्टेट अमदा कॉन्फ्लिक्ट थोक मतमदा इरांग थोक मतमदा मधु लोइसनबगी मधु नॉर्मलसी हंजलनबगी मागी दायित्व से सेंट्रल गवर्नमेंट ओएबा मरमदी इंडिया दलरिबा स्टेट सिंग से सोवरेन ओइदेबा इंडिया सोवरेन हाइबा कंसेप्ट की वांग सोवरेन हाइजी यूनियन गवर्नमेंट ओइबनिना माना सुप्रीम अथॉरिटी निना माना लेबा असिद थोइबा कॉन्फ्लिक्ट सिंग असे मसी लोइसननबा नॉर्मलसी लाकनर पीस नॉर्मलसी हलकनबु होनबा हाइबसे मागी दायित्वनी होनबम थोइ होनगदबनी अदुगा लेरिबा मयाम पुनमक असे होइगी अफबा पोट अमो ओइरकनबगी दमकता माना मेक इन इंडिया की वासु पल्ली अमगी वासु पल्ली को मयाम पल्ली हाइबा मयाम सिंग असे मखोइना हौजिक लेरिबा अखोइ ममांग दसु डिस्कशन हाइजगरे गवर्नमेंट अमा हाइबसे पीपल की एस्पिरेशन दगी लाखरबनिना को पीपल की अपाम मैंडेट अमा पीखरबनिना मखोइना पोट तौरिबा पोट पुनमक्तो ऑपोजिशन नदी मदुगी पोतु थिल्लगा सी तौदे ना हाइबा पोतुना अमने अदुदि हाइबम थोकपने मोइजुगो मोइगी पब्लिक कॉन्फिडेंस टू मोइ लौननबा होनरिनेबा अमा लाइनेबा हुजिक लेरिबसि पब्लिक कॉन्फिडेंस फंगरबनेबा अदो फंगरबनिना अखोइना हाइदि अमतना ताम अनिरक ताम अहुमलक सुबा तामनेबा नरेंद्र मोदी की हंदकी प्राइम मिनिस्टर की ताम से गवर्नमेंट से को अदुना ताम अहुमलक कंजुगेटिवली माना पीपल की कॉन्फिडेंस लौरबनिना मखोइना तौरिबा थबकसिंग असे वेलफेयर स्टेट दुग मै लेनरी हाइबदुने को आइना ले मी खना लेनदी हाइबदुना अमनि दना को पीपल की प्रजा की फोसिना करिगुंबा मै लेनरमद्रगदी अनौब लाइब कंसेप्टुना हेना वेलफेयर स्टेट कंसेप्ट नि पीपल की वेलफेयर नि माइ पोसि जाने हेदागदी मथंगी भोट लापा कांदा अदुम मासी माइ कॉन्फिडेंस फंगोइदुने को अदुना करिगुंबा मंगोंद वंस कॉन्फिडेंस हम पी गितारगदी कॉन्फिडेंस तुना मरम वरकांदा माना तोइब थबुसिंग असे प्रजा की वेलफेयर की दमुक्ता तौरीबनी हाइबा दुगी इंटरप्रिटेशन दुनेबा माना समसमना पीरिसे अदुना मसिना करिगुंबा ओइद्रगदी अमुक पब्लिक की मैंडेट कॉन्फिडेंस लौबा ngam अदुसु मोइ येंगा तौरंगनेबको अदुनी होजिक लैबा पोसिददी अनुमाइना अखोइना एनीथिंग स्टेट गवर्नमेंट ना लौखलैबा पोट पुनमक्से प्रजा की कॉन्फिडेंस दगी मासी विल दगी जनरल प्रजा की अखोइगी मागी मैंडेट अमदगी डिराइव तौरपा अखोइ गवर्नमेंट ओइबनिना हाइबा गवर्नमेंट ना तौरपा थबक अदो अखोइगी प्रजा की वेलफेयर की दमक्तनी एना अखोइना इंटरप्रिट तौबा ताबनी करिगुंबा हाइरिबदुना वेलफेयर ओइद्रगदी अमुक मंगोंदा कॉन्फिडेंस तो फंगबा ngam अदु फंगबा ngamdana फंगबा ngamoidabaniना मखोइनासु करी हाइना होनरंगनी अदुगा मोदी की गवर्नमेंट से तामहुमला कंजुगेटिवली पब्लिक कॉन्फिडेंस फंगरे हाइबा पब्लिक की केनो तो फंगरे अदु फंगरबनिना मोइना तोइबा थबसिंग असे प्रजा वेलफेयर तो मै लेनरी हाइबा ताबनेबको सेक्टर खन पेंदबदुना मनि मी मयाम या मेजॉरिटी ऑफ द पीपल ना हाइरिबदु गी वेलफेयर दु लेरी हैना कोइदि अदुम मागी केनोदुदा इंटरप्रिट तौबा ताबनेबको अदुगी पोतु मोइना थिल्लगा खोलगा सिनी ना मोइना हाइरा अकांदुदा प्रजादगी मखोइना कॉन्फिडेंस टू लौबा ngamba तारगदी हाइरिबा पोचिंग अदो प्रजागा मै कोइ वेलफेयर सिगा मै लेनदबा पोट अमनि एना मखोइन लौरकदोइनेबको अदुना सुमाइ तौरगा दुम लाकपो पोटनी अदन होजिकि ओइनदी गवर्नमेंटसु प्रजा की फनबनी हाइ अमना गवर्नमेंट नतबा गवर्नमेंट दुबु कोइगी
opposition oin leiriba kambusing adunani madu prajagi yeknabani na hai ko adu confidence ti hoji majority of the people duna confidence upir ga semai binina madu moina hai welfare gi damaktani taw yaifanabu gi damaktini hariba poching ado soidana moigi adum tawba tabani magi police haidi si tawni hairaga akoina tawduisi sini ai hana ma election manifesto da kari da hapaga public confidence laurim ne adugi potu ne wala iba pupuna musi loina make india tawni ade ama tawni haiba me puna musi hana already forecast tawa tane ko na taro puna teba adu de public confidence lo taw ina bisan tawba tabane ba aduna mu welfare oidragadi amu another amu ma election la silakane ba sigaktani leiba pose atai kasu haninga lei thagachari ojagi chilaba matam kya abusu kai thokpiduna thoramasibu mapung phahanbi bagidamakta ojabu haninga leitana thagachari matang asida news analysis loisinjare mi eng tabiriba punima pusu amukana thagachari